Akaswani Imphal Wahengbam Washington Pau Pajari Ahanbada Maruiba Pau Malem Yati Mapam Singaloina Manipur de Sungasi Christian Singna Prabhu Jesu Christa Gimapok Numit Christmas Kumai Pangtoknari Raja Sarkar ki English ngani kunmari ki calendar amasung diary ngasi nungtil Mukhyamantri Nongthamba Biren Singna putok lagani Pradhan Mantri Oiramba Atal Bihari Bajpai ki mapok numit ngasi laibak sinba thungbada jati ki afhabalengak shasan numit haina palan tauri amasung Madhya Pradesh ta Mukhyamantri Mohan Yadav ki Mantri Mandal ngasi nungtil chawthokani Malem Gyati Mapam Singaloina na Manipur de Sungasi Christian Singna Prabhu Jesu Christa ki mapok numit Christmas kumai pangtokdari Raija Sigi Chingi Jila Singda Ingba Madi Nong Chingi Pibam Patrabasu Miam na Church Singda Satuna Laishol Thoram Pangtoknari Adomai Namak Raija Sida Hujik Wairiba Pibam Masigi Yangduna Kumayasi Mahushagum Pak Chawna di Pangtoknadre Christmas kumai na lakpada Rashtrapati Draupadi Murmu Uparashtrapati Jagdeep Dhankar Pradhan Mantri Narendra Modi Manipur ki Rajyapal Anusuya Uike Mukhyamantri Nongthamba Biren Singh yauna lusingba kayana yaifa paujal piri maki paujal da Rajyapal na hai Jesu Prabhu Jesu Christa asi santi ki dutni amasung mahak na ngakpi haiba nungsi haiba ki paujal sandoklami Mukhyamantri Nongthamba Biren Singh na mahak ki paujal da hai Raija sigi itihas ta haukiba thataret henba si khwaidi awaba khudong chadaba tangkak ama mayok na duna lakli mahak na hai khangudana thokiba kangluki irang na mamal yam laba miyoi kaya ki punsi mangkhre miyoi kaya ama na mayum makai leita duna relief camp amadi mari matagi yum singda changjapam logduna leiri Irang asina nupa nupi amadi angang kaya sokhanbada natana bapna sajinba wakhalon kaya na kangluma sel marakta tokhai tabagi thawang lakle hairaduna asigumba phajadaba thawang asi raija sida makhata na laihendanaba honnabaga loinana santi leiba lamdam ama ohennaba aikoi punna honnaminarasi hairi Sri Biren hai kumai asina lakpada nungsiba santi amasung ngakpi haibana thallaba wakhalon ama aikoi ya anauba mirol gidamak amuk hanna semgat naba amatta oina hona minarsi tongan tongan wala nai sangsan singa made lup kaya nasu numit asiga mari leinana yaifa paujal piri Raija sigi chingi jila singyaw na mapam kaya da ngarang dagi nong subadagi ingbagi sang henjelle None jila da nong asina Christmas kumai pangthokpham kaya ising thumjen khibadagi saphagadaba maphamda hongdok na kre hairi Raija Sarkar ki English ngani kunmari ki calendar amasung diary ngasi nungthil puthok lagani Imphal da leba Mukhyamantri ki secretariat ngasi nungthil pangthokadaba thoram amada Mukhyamantri Nongthamba Biren Singna calendar amadi diary fonggani Laibak asigi Pradhan Mantri oiramba Atal Bihari Bajpai gi mapok numita ngasi laibak sin bethungbada jati gi aphaba laingak sasan numit haina palan tauri Afhaba lengak amasung afhaba lengak sasan gi matangda laibak asigi miyam da ningthina bhap ta hanabigi damak sahi khudingi December 15 asi afhaba lengak sasan gi numit haina palan tauri Manipur dasu BJP Manipur Pradesh na sinduna numit asigi palan thoram Imphal gi City Convention Center da haujek pangthokli Thoram duda Mukhyamantri Nongthamba Biren Singh BJP Manipur Pradesh ki President A Sarda Devi Mantri Singh MLA Singh amasung BJP ki karyakarta Singh Sharuk Yari Pradhan Mantri oiramba Atal Bihari Bajpai gi mapok kumon numitang asi Pradhan Mantri Narendra Modi na mahak ki mapam daikai khumnaba utkre Sri Modi na hai Bajpai na punsi supa laibak asibu sengpat sagat nabagi lambida sangsin ki social media da thagat pawarol da Pradhan Mantri na hai Bajpai gi kathokpa amasung mama laibak ki damak tawramba thabak singadu tungi mirol gi pukning thaugatnafam amasung mutai dana ningsingduna lehoragani Bajpai gi marphudrama apal suba mapok kumon ga mari leinana BJP na laibak sinba thungbada thoram kaya sili lising masamapal kunmari gi ngasi gi numit asida Madhya Pradesh ki Gwalior da pokiba si Bajpai tam ahumlak mikhal da mai paktuna laibak asigi Pradhan Mantri oiki Sri Bajpai gi mapok kumon numit ka mari leinana ngasi indoor da pangthokpa sinmi singge phangpham thokpa sinmi singda phanganbagi thoram amadasu Pradhan Mantri Narendra Modi na virtual oina saruk yakre Sri Modi na hukum san milgi sinmi singda lupak koti sani kunmari rongi senfam check oina pikhi
ꯃꯤꯜ ꯑꯗꯨꯒꯤ ꯁꯤꯟꯃꯤꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯟꯗꯣꯔꯗ ꯂꯩꯕ ꯍꯨꯀꯨꯝꯆꯥꯟ ꯃꯤꯜ ꯑꯁꯤ 1942ꯗ ꯊꯤꯡꯖꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯜ ꯑꯁꯤꯒꯤ ꯋꯥꯔꯀꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯑꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯗꯥꯕꯤ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯃꯤꯜ ꯑꯗꯨꯒꯤ ꯁꯤꯟꯃꯤꯁꯤꯡꯒꯁꯨ ꯚꯔꯆꯨꯑꯦꯜ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯁꯤꯟꯃꯤ 4,900ꯅ ꯃꯈꯣꯏꯒꯤ ꯆꯍꯤ 30 ꯍꯦꯟꯅ ꯄꯟꯗꯨꯅ ꯂꯩꯔꯛꯂꯕ ꯁꯦꯟꯐꯝ ꯐꯪꯈꯤ꯫ ꯄꯟꯗꯤꯠ ꯃꯗꯟ ꯃꯣꯍꯟꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯒꯤ ꯃꯔꯝꯗ ꯈꯣꯝꯖꯤꯟꯗꯨꯅ ꯏꯕ ꯚꯣꯂꯨꯝ 11ꯒꯤ ꯂꯥꯏꯔꯤꯛꯀꯤ ꯑꯍꯥꯟꯕ ꯁꯦꯔꯤꯖꯁꯨ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯨꯊꯣꯛꯀꯅꯤ꯫ ꯃꯍꯥꯃꯅꯥ ꯄꯟꯗꯤꯠ ꯃꯗꯟ ꯃꯣꯍꯟ ꯃꯥꯜꯚꯤꯌꯥꯒꯤ 162ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯔꯝ ꯑꯃꯁꯨ ꯁꯤꯜꯂꯤ꯫ ꯍꯤꯟꯗꯤ ꯑꯃꯁꯨꯡ ꯏꯪꯒ꯭ꯔꯥꯖꯤꯗ ꯏꯕ ꯚꯣꯂꯨꯝ 13 ꯂꯩꯕ ꯆꯦꯅꯥ 1000 ꯔꯣꯝ ꯄꯥꯟꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯈꯣꯡꯒꯠꯄ ꯄꯟꯗꯤꯠ ꯃꯗꯟ ꯃꯣꯍꯟ ꯃꯥꯜꯚꯤꯌꯥꯅ ꯏꯔꯝꯕꯁꯤꯡ ꯑꯃꯗꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯔꯤ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯃꯣꯍꯟ ꯌꯥꯗꯕꯀꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯜ ꯉꯁꯤ ꯅꯨꯡꯊꯤꯜ ꯆꯥꯎꯊꯣꯛꯂꯒꯅꯤ꯫ ꯑꯅꯧꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯚꯣꯄꯥꯜꯒꯤ ꯔꯥꯖ ꯚꯕꯟꯗ ꯅꯨꯡꯊꯤꯜ ꯄꯨꯡ 3:30ꯗ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯕꯤꯖꯦꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦ.ꯄꯤ. ꯅꯗ꯭ꯗꯥꯒ ꯎꯅꯈꯤ꯫ ꯃꯍꯥꯛꯅ ꯔꯥꯁꯇ꯭ꯔꯄꯇꯤ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯑꯃꯁꯨꯡ ꯂꯣꯛ ꯁꯚꯥꯒꯤ ꯑध्यꯛꯁ ꯑꯣꯝ ꯕꯤꯔꯂꯥꯒꯁꯨ ꯎꯅꯈꯤ꯫ ꯁ꯭ꯔꯤ ꯃꯣꯍꯟ ꯌꯥꯗꯕ ꯊꯥ ꯑꯁꯤꯒꯤ 18ꯗ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤꯕꯅꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯔꯥꯖ꯭ꯌ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯗ ꯕꯤꯖꯦꯄꯤꯅ ꯁꯤꯠ 162 ꯐꯪꯗꯨꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄꯒ ꯂꯣꯏꯅꯅ ꯔꯥꯖ꯭ꯌ ꯑꯗꯨꯗ ꯗꯣꯜ ꯑꯁꯤꯅ ꯁꯔꯀꯥꯔ ꯄꯥꯏꯈꯤꯕꯅꯤ꯫ ꯍꯟꯗꯛꯇ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯊꯣꯛꯈꯤꯕ ꯏꯆꯥꯎꯒꯤ ꯐꯤꯚꯝ, ꯃꯤ ꯀꯟꯕ ꯑꯃꯗꯤ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯕꯛ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯣꯐꯤꯁꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯎ ꯈꯔꯅ ꯍꯥꯏ ꯄꯤ.ꯑꯦꯝ.ꯑꯣ ꯑꯣꯐꯤꯁꯇ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯏꯆꯥꯎꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯑꯃꯗꯤ ꯐꯤꯚꯝ ꯑꯁꯤꯗ ꯔꯥꯖ꯭ꯌ ꯁꯔꯀꯥꯔꯗ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯈꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯣꯐꯤꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯇꯥꯃꯤꯜ ꯅꯥꯗꯨ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯁꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ NDRFꯀꯤ ꯑꯍꯦꯟꯕ ꯇꯤꯝ ꯑꯃꯗꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁꯀꯤ ꯍꯦꯂꯤꯀꯣꯞꯇꯔ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯣꯐꯤꯁꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯔꯥꯖ꯭ꯌ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜ ꯑꯦꯛ ꯆꯞ ꯆꯥꯅ ꯆꯠꯅꯍꯟꯅꯕ ꯑꯃꯗꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯒ ꯒꯥꯔꯤ ꯊꯧꯕꯅꯆꯤꯡꯕ ꯊꯤꯡꯅꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ꯫ ꯃꯐꯝ ꯀꯌꯥꯗ ꯆꯦꯛ ꯄꯣꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯑꯆꯠ ꯑꯋꯣꯛ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯔꯥꯖ꯭ꯌꯗꯨꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯅꯤꯌꯣꯝ ꯊꯨꯒꯥꯏꯕꯒꯤꯗꯃꯛ ꯐꯥꯏꯟ ꯑꯣꯏꯅ ꯙꯨꯕ꯭ꯔꯤ ꯖꯤꯂꯥꯗ ꯂꯨꯄꯥ 5,50,000 ꯈꯣꯝꯒꯠꯄ ꯉꯝꯈꯤ꯫ ꯅꯥꯒꯥꯎ ꯄꯨꯂꯤꯁꯅꯁꯨ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯗ꯭ꯔꯒ ꯈꯔ ꯐꯥꯒꯠꯈꯤ꯫ ꯀꯔꯤꯝꯒꯟꯖ ꯄꯨꯂꯤꯁꯅ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯂꯣꯟꯅꯕ ꯃꯐꯝꯗꯒꯤ ꯃꯤꯑꯣꯏ 2ꯗꯒꯤ ꯒꯟꯖꯥ ꯀꯤꯂꯣꯒ꯭ꯔꯥꯝ 15 ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯏꯖꯔꯦꯜꯅ ꯃꯌꯥꯏ ꯊꯪꯕ ꯒꯖꯥꯗ ꯂꯥꯟꯗꯥꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 69 ꯁꯤꯔꯦ꯫ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯂꯥꯜ ꯑꯗꯨꯗ ꯁꯤꯈꯤꯕ ꯏꯖꯔꯦꯜ ꯂꯥꯟꯃꯤꯒꯤ ꯃꯁꯤꯡꯁꯨ 15 ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯖꯔꯦꯜ ꯂꯥꯟꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄꯗꯤ ꯂꯩꯇ꯭ꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤ ꯊꯧꯔꯥꯡꯁꯨ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ꯫ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯏꯁꯂꯥꯃꯤꯛ ꯖꯤꯍꯥꯗꯀꯤ ꯃꯀꯣꯛ ꯖꯤꯌꯥꯗ ꯑꯜ ꯅꯈꯥꯂꯥ ꯏꯖꯤꯞꯇ ꯊꯨꯡꯈ꯭ꯔꯦ꯫ ꯑꯣꯛꯇꯣꯕꯔ 8ꯀꯤ ꯑꯦꯇꯦꯛꯇꯁꯨ ꯌꯥꯎꯈꯤꯕ ꯃꯤꯂꯤꯇꯦꯟꯠ ꯀꯥꯡꯕꯨ ꯑꯗꯨꯅ ꯍꯥꯏ ꯂꯥꯜ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯝꯗꯗ ꯍꯣꯁꯇꯦꯖꯁꯤꯡ ꯊꯥꯗꯣꯛꯅꯕ ꯁꯦꯝ ꯁꯥꯒꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯍꯃꯥꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯏꯁꯃꯥꯏꯜ ꯍꯅꯤꯌꯦꯁꯨ ꯀꯥꯏꯔꯣ ꯄꯥꯡꯈ꯭ꯔꯕꯅꯤ꯫ ꯗꯦꯜꯂꯤꯗ ꯆꯠꯊꯔꯤꯕ 63ꯁꯨꯕ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯒꯦꯝꯁ ꯚꯣꯂꯤꯕꯣꯜꯒꯤ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯃꯦꯆ ꯑꯃꯗ ꯉꯁꯤ ꯃꯅꯤꯄꯨꯔꯒ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀ ꯁꯥꯟꯅꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯁꯨ ꯉꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯔꯥꯖ꯭य ꯁꯔꯀꯥꯔꯒꯤ ꯏꯪ 2024ꯒꯤ ꯀꯦꯂꯦꯟꯗꯔ ꯑꯃꯗꯤ ꯗꯥꯏꯔꯤ ꯉꯁꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯅ ꯄꯨꯊꯣꯛꯂꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯕ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯇ ꯉꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯕꯗ ꯖꯥꯇꯤꯒꯤ ꯑꯐꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯔꯤ ꯑꯃꯁꯨꯡ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯃꯣꯍꯟ ꯌꯥꯗꯕꯀꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯜ ꯉꯁꯤ ꯅꯨꯡꯊꯤꯜ ꯆꯥꯎꯊꯣꯛꯀꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫